खांगाबोक पार्ट 2 ग्राम पंचायत के मनुंगदा पतालेन ओइना लेजबा लेरक अमा इंटर विलेज रोडनी हाइदुना वर्क प्रोग्राम दा हापलगा ब्रिक पेबिंग तौदुना सेमिन लबा मतुंग चेक लौथोक्तुना तफाइरले हाइना खांगाबोक पार्ट 2 दगी कुंड्राकम सुनील कौबा अमना फोंगलुक्ले ngasi Thobal District Working Journalist Union Conference Hall pangthokkiba pawgi mifam amada wafam asi phongdokladuna mahangna hai Gram Panchayat asigi oina leiriba Administrative Committee gi chairperson oiramba Moirangthem Gopiramonna Ward number 4 da Patalen oina leijaba Kundrakom leirak hairaga khanaba leirak ase brick pabbing tawduna samlaba matung amuk check lauthokre amade excavator sizinaduna lambi adu tawthok lambadagi lambi asigi hanagi phibam adu pura kaire पता पाइरगा लेजरिबा लेरक असिदा चेयरपर्सन मसा अमदे महाकि मचिन मनाव लाक्तुना लंबी असे लैंगा की लंबी ओइरबनी संबल खाबा यारोय हाइना की हल्लंबदा नतना लंबी असिदा चथोक चसिन तौरिबा सिंह फावबदा अथिंग पिरे एडमिनिस्ट्रेटिव कमिटी की जिला परिषद मेंबर दा वाकत लुबदसु चेयरपर्सन ना हिरम असिदा जिला परिषद यावदनबा हाइरंबा असिना मखोयगी लनाई इंटरेस्ट ता खुदोंग चाबा लौनमगी दमक ब्रिक पेबिंग तौखिब्रा हाइबगी चुंगब पोकले पतालेन लेरक असी सेंबा होरकपदा ब्लॉक ऑफिस अमदी पंचायतना खुंगंगी चाखोत थौरांगा मरी लेनना अतोप लंबी सिंह सेंबगुम लंबी असिसु सेंबिरकपनी हाइना खल्लुबनी अदुबु मसिगी ओना तैनाबदा तौरकलबनीना लंबी असिगी अतोप थौरांग थोक्सिल अमता अखोइने याबा ngamloi वाथोक असिगा मरी लेनना वीडियो थौबाल अमदी थौबाल डिस्ट्रिक्ट की डीसी यावना मरी लेनबा सिंगदा अइबा चेरोट पिसिंदुना वाकटखिबसु चही अमा फारकले अदुमपुंग असि फावबा हिरमसिगी मतंगदा करिगुंबा थबक अमता लौखट पिरकपदी लेट्री हाइना माना मखा चाना फोंदोखे अखोई खांगोक पार्ट 2 थौबाल डिस्ट्रिक्ट की मनुंग चनबा खांगोक पार्ट 2 जीपी की 1 नंबर 14/4 मनुंग चन लेजबा प्रजा मनि खोसे अखोई 14/4 की मनुंगदा अखोई सागी पता लेंदी सीट नंबर 5 विलेज नंबर 33 ता नियप जावरगा लेबा अखोई इसागी ओइबा पता लेन लेबा अखोई हलिजि टेक्स थी दिबा अखोई इसागी पता ले अखोई पाइपोगी हिंदा पता लेबा अखोई इसागी हिंदा पता लेबा अखोइना हजि खजना थी दिबा अखोई पता गे अखोई इखोल पता गे मनुंग इखोल गी मनुंग लेबा लंबी इखोल मनुंग सेमजे लंबी अखोई सिले नाउसि मिसिंग जाम खल अखोई मतुंगिना युम मरी अन लेरमबरी मंगा सुजि लपई मतुंगिना अखोई हल मचिने सि लंबी सिमदी मयाम गना पुनगल लोइना अखोई सिले नाउसि गना थमछि अगी मतम मतुंग गाड़ी संगबा खोतो पर्सन संगबा खोतो याना भाई अखोई इखोलु दगी थमजबा इखोलु द खागलगा अखोई सा इखोलु दगी खागला थमजबा लंबी सिदा मतम खरगी मतुंगदा अखोई थांगनबदा तोजम हाइना अखोई थांगनबा सगै कुलुबम ले मोई पुखिम ले पुखिदो फुंजिनगी बदगी ngasi से हुमरी मरी मंगा फुंजिनगी बदगी अदु मोई सो चबदो अखोई चले खोंग लंबी ओन चनरम अदु हंदक इखंग खंगौदना खांग पार्ट 2 जीपी एडमिनिस्ट्रेटिव कमिटी की चेयरपर्सन एम गोपीरमोन ना मान चेयरपर्सन ओइ मतम से अखोई लंबी से ब्रिक पेबिंग तौसिने अदो मतम दुदा अखोई इन ब्रिक पेबिंग तौबसे ऑब्जेक्शन तौजने अदु आई सामसे तौरे मतम दा डेवलपमेंट दा आई दपन पी हैना मोइना आई प्रचार तौबी अदो ब्रिक पेबिंग तौबदो अखोइना खंजरुबना ए लाहलोय नुंग थानारमबदगी चिया थाराइनी अदुम खुंगंग सखो थौरांगी मिंदा खुंगंग सखो थौरांगी पंचायत की मरी में ब्लॉक सिंना खुंगंग सखो थौरांग मेंबर सिंना नुंग करगी साइबदि होता चिया वन थारु माले ने खोय हांसिन सर खलग लेरो अदो मोइदि चिया थाबसिदा के मतुंगदगी हारिबा एम गोपी मन चेयरपर्सन सिंग दा खोयगा युम थांनै अदो मोइ ममांग लेने खोय मनिंग ले मोइ खोय म ड्रेनम च लेगे लुवा म लेदि अदो हारिबा लंबी सि चिया थार मतुंगदगी मखोइना मखोइ मसिन मनाउसिन गेट फाटोलगा अखोई लंबी से चथोक चसिन तो प्राइवेट पन पी मोखि मखोइ मसिन मनाउसिन अकलरि सिंगना अखोइ लंबी से चटपदा इसागी लंबी इसागी पता लेन लेबा खोनुंग लेबा लंबी से चटपदा चटप यारो अकलरि सिंगना 2 टाइम्स थिंगते पिरखि अखोइ हानरमन सिंगदा या उसे थोइतना अदुगा मखोइना लंबी से तत्तना ए पन पीबा अमदी गेट क्या पांसिलकबा हारुरगा लंबी से चे थारे लंबी से सरकार लंबी ओरे हाइबा अदे अखोइ सि पेलक कदे नुआइते तने कोने अखोइ साइ खोन बोंदे सिदि खाजिन जरगेना खाजिन ल थोक मतमदा मखोइ खुद खर कल्ले मखोइ मैम हौरक्तना खन चैनबा इमुना ताना फिल्म लैरे अखोइ हाजिन खांगौना रगा लै अदुगा थोलिब थौदोक्सिंग मतंग अखोइना चेयरपर्सन से एचे मागी मसिन मनाउसिंगा अखोइ खन चैनब ओरबसु अखोइ मा चेयरपर्सन मोइना अखोइ रिगा तौर ममोदा मफोंसि मतंग कंप्लेन तौब चले
ꯑꯩꯈꯣꯏ ꯋꯥꯀꯆꯦꯔꯣꯟ ꯃꯥ ꯂꯧꯕꯤꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯝꯃꯤꯇꯤꯒꯤ ꯍꯟꯗꯛ ꯅꯧꯅ ꯈꯟꯕ ꯖꯤꯂꯥ ꯄꯔꯤꯁꯠꯇꯨꯗ ꯑꯃꯨꯛ ꯋꯥꯀꯆꯦꯔꯣꯟ ꯄꯤ ꯃꯥꯗꯤ ꯋꯥꯀꯆꯦꯔꯣꯟ ꯂꯧꯕꯤꯍꯧ ꯁꯤꯁꯨ ꯇꯧꯔꯦ ꯃꯥꯅ ꯑꯗꯨ ꯃꯥꯅ ꯅꯣꯏ ꯋꯥꯔꯤꯁꯤꯗꯤ ꯃꯣꯏꯒꯤ ꯑꯗꯨ ꯃꯣꯏ ꯑꯗꯨꯝ ꯊꯥꯡ ꯁꯥꯏꯠꯇꯤ ꯂꯣꯏ ꯈꯥꯖꯤꯟꯈ꯭ꯔꯦ ꯑꯦꯝ ꯒꯣꯄꯤꯗꯣ ꯃꯣꯏ ꯏꯪꯈꯣꯜ ꯃꯣꯏ ꯁꯥꯏꯠꯇꯤ ꯂꯣꯏ ꯈꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯣꯏꯒꯤꯅ ꯈꯥꯕ ꯌꯥꯔꯣꯏ ꯃꯣꯏ ꯈꯥꯕ ꯌꯥꯗꯕ ꯂꯝꯁꯤꯁꯨ ꯅꯣꯏꯒꯤ ꯂꯝꯁꯨ ꯑꯣꯏꯖꯕ ꯑꯗꯨ ꯃꯣꯏꯅ ꯇꯠꯅ ꯑꯩꯈꯣꯏ ꯄꯤꯔꯝꯃꯤꯅ ꯈꯟꯅ ꯆꯩꯅꯗꯅ ꯅꯪꯅ ꯈꯥꯖꯤꯟꯖꯔꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯌꯥꯏ ꯈꯥꯖꯤꯜꯂꯣ ꯑꯗꯨꯕꯨ ꯑꯝꯇꯪ ꯐꯝꯃꯤꯟꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯝꯃꯤꯟꯅꯈꯤꯗ꯭ꯔꯦ ꯀꯔꯤꯒꯤ ꯐꯝꯃꯤꯟꯅꯗꯣꯏꯅꯣꯅ ꯍꯪꯕ ꯃꯇꯝꯗ ꯅꯣꯏ ꯆꯤꯌꯥꯔꯄꯔꯁꯟ ꯑꯩ ꯌꯥꯎꯔꯛꯀꯅꯨ ꯍꯥꯏꯔꯁꯤ ꯆꯤꯌꯥꯔꯄꯔꯁꯟꯁꯤꯅ ꯖꯤꯂꯥ ꯄꯔꯤꯁꯠꯅ ꯇꯨ ꯌꯥꯎꯔꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯁꯦ ꯍꯥꯏꯕ ꯄꯣꯠꯇꯨꯁꯨ ꯃꯥꯅ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯑꯩ ꯊꯣꯛꯄ ꯇꯧꯒꯦ ꯍꯥꯏꯔꯒ ꯆꯤꯌꯥꯔꯄꯔꯁꯟꯁꯤꯅ ꯀꯔꯤꯝꯇ ꯇꯧꯕꯤꯗꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥꯅ ꯍꯟꯗꯛ ꯃꯥꯅ ꯆꯤꯌꯥꯔꯄꯔꯁꯟ ꯑꯣꯏꯕ ꯃꯇꯝꯗ ꯃꯥꯅ ꯕ꯭ꯔꯤꯛ ꯄꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯅꯥꯏ ꯄꯇꯥꯂꯦꯟꯗ ꯂꯩꯕ ꯂꯝꯕꯤꯁꯦ ꯃꯥꯅ ꯍꯟꯗꯛ ꯆꯦꯛ ꯊꯥꯔꯤꯁꯦ ꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯂꯅꯥꯏ ꯏꯟꯇꯔꯦꯁꯇ ꯊꯥꯕ ꯆꯦꯛ ꯇꯥꯔꯦ ꯒꯣꯔꯃꯦꯟꯒꯤ ꯐꯟꯗꯣ ꯃꯥꯅ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯗꯕꯗ ꯃꯔꯝꯗꯤ ꯃꯥ ꯃꯁꯥꯒꯤꯁꯨ ꯒꯦꯠ ꯄꯥꯜꯂꯛꯀꯅꯤ ꯁꯪꯕꯟ ꯈꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯍꯥꯏ ꯇꯠꯇꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯁꯪꯕꯟ ꯈꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗ ꯆꯤꯌꯥꯔꯄꯔꯁꯟ ꯃꯁꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯍꯥꯏꯔꯤꯁे ꯕ꯭ꯔꯤꯛ ꯔꯤꯕꯤꯜ ꯇꯧꯔꯦ ꯁꯔꯀꯥꯔꯒꯤ ꯂꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯒꯦꯠ ꯄꯥꯜꯂꯛꯀꯅꯤ ꯑꯩ ꯏꯁꯥꯒꯤꯁꯨ ꯒꯦꯠ ꯄꯥꯜꯂꯛꯀꯅꯤ ꯃꯣꯏ ꯁꯪꯕꯟ ꯈꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯉꯤ ꯉꯁꯤꯐꯥꯎ ꯃꯣꯏꯅ ꯊꯤꯡꯉꯤꯁꯦ ꯕ꯭ꯔꯤꯛ ꯔꯤꯕꯤꯜ ꯇꯧꯔꯦ ꯁꯔꯀꯥꯔꯒꯤ ꯂꯝꯕꯤ ꯑꯣꯏꯔꯦ ꯑꯁꯤꯗꯒꯤ ꯑꯩꯅ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣꯅ ꯁꯤꯃꯛꯁꯤ ꯊꯥꯔꯦ DPCꯗ ꯊꯥꯔꯦ DCꯗ ꯊꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯗ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄ꯭ꯂꯥꯏ ꯑꯃꯠꯇ ꯂꯥꯛꯇꯦ ꯁꯣꯂꯨꯁꯟ ꯑꯃꯠꯇ ꯄꯨꯔꯛꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯟꯖꯤꯟ ꯍꯪꯃꯟꯕꯗꯒꯤ ꯅꯣꯡꯃꯗꯤ ꯆꯤꯌꯥꯔꯄꯔꯁꯟꯗꯣ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ DPCꯅ ꯑꯗꯨꯗꯤ ꯆꯦꯛ ꯂꯧꯊꯣꯛ ꯇꯥꯔꯦ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯆꯦꯛ ꯂꯧꯊꯣꯛꯀꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯆꯦꯛꯀ ꯂꯪꯒꯣꯟꯅꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏ ꯂꯧꯊꯣꯛꯀꯣꯅ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯆꯤꯌꯥꯔꯄꯔꯁꯟꯁꯤꯅ ꯂꯥꯛꯑꯒ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯃꯗꯤ ꯃꯣꯏꯒꯤ ꯍꯟꯗꯛ ꯈꯟꯕ ꯃꯦꯝꯕꯔ ꯀꯩꯒꯤ ꯈꯔ ꯌꯥꯎꯔꯒ ꯂꯦꯕꯔ ꯈꯔ ꯄꯨꯔꯛꯑꯒ ꯆꯦꯛꯁꯤ ꯂꯣꯏ ꯂꯧꯊꯣꯛꯏ ꯆꯦꯛ ꯂꯧꯊꯣꯛꯄꯗ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯌꯦꯠꯇꯦ ꯆꯦꯛꯁꯤ ꯃꯥꯅ ꯗꯦꯠ 21ꯗ ꯂꯧꯊꯣꯛꯄꯅꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏ ꯆꯦꯛ ꯂꯧꯊꯣꯛꯄꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯤ ꯀꯅꯥꯝꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯦ ꯆꯦꯛ ꯂꯧꯊꯣꯛꯈꯤꯕꯗ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯅꯣꯡꯉꯥꯜꯂꯒ ꯃꯥꯅ JCB ꯄꯨꯔꯛꯑꯒ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤ ꯂꯣꯏ ꯇꯧꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯡ ꯆꯥꯏꯔꯝꯃꯦ ꯃꯥꯒꯤ ꯅꯨꯡ ꯆꯥꯏꯕꯗꯤ ꯃꯥꯒꯤ ꯂꯩꯉꯣꯏ ꯈꯔ ꯃꯣꯏ ꯆꯦꯛ ꯁꯥꯅꯕ ꯂꯦꯕꯦꯂꯤꯡ ꯈꯔ ꯁꯦꯝꯕ ꯂꯩꯉꯣꯏ ꯈꯔ ꯆꯥꯏꯔꯝꯃꯦ ꯑꯗꯨ ꯃꯥꯒꯤ ꯑꯩꯅ ꯍꯥꯏ ꯅꯣꯏ ꯖꯣꯠ ꯇꯧꯔꯒ ꯅꯣꯏ ꯂꯩꯉꯣꯏ ꯅꯣꯏꯒꯤ ꯂꯦꯕꯦꯜ ꯈꯔ ꯁꯦꯝꯃꯝꯕꯁꯦ ꯂꯩꯉꯣꯏ ꯖꯣꯠ ꯇꯧꯔꯒ ꯀꯣꯊꯣꯛꯄ ꯍꯥꯏ ꯀꯥꯟꯗꯨꯗ ꯅꯣꯏ JCB ꯆꯪꯉꯒ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯁꯣꯛꯑꯅꯤ JCBꯅ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯕꯦꯜ ꯍꯥꯟꯅ ꯂꯦꯕꯦꯜꯗꯁꯨ ꯌꯧꯅ ꯇꯧꯊꯣꯛꯑꯦ ꯅꯣꯏ ꯇꯧꯔꯤꯁꯦ ꯅꯣꯏꯒꯤ ꯊꯥꯔꯝꯕ ꯄꯣꯠ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯨ ꯌꯥꯎ ꯅꯣꯏ ꯇꯧꯊꯣꯛꯈ꯭ꯔꯦ ꯁꯤ ꯇꯧꯒꯅꯨ ꯍꯥꯏꯕ ꯃꯣꯏꯅ ꯑꯉꯝ ꯑꯊꯧꯅꯦꯅ ꯇꯧꯈ꯭ꯔꯦ ꯃꯣꯏꯗꯤ ꯈꯨꯠ ꯀꯟ ꯐꯪꯍꯟꯕꯅꯤꯅ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯐꯤꯕꯝ ꯆꯥꯗꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯍꯧꯔꯦ ꯅꯣꯡ ꯈꯤꯇꯪ ꯆꯨꯕꯗ ꯏꯁꯤꯡ ꯊꯨꯝꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯖꯔꯤꯕꯗꯤ ꯑꯩꯈꯣꯏꯗꯤ ꯄꯥꯡꯒꯜ ꯁꯣꯜꯂꯤ ꯑꯩꯈꯣꯏꯗꯤ ꯃꯤ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯀꯟꯕ ꯈꯛꯀꯤ ꯖꯨꯛ ꯑꯣꯏꯔꯕ꯭ꯔꯥ ꯑꯥꯏꯟ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯂꯩꯕꯥꯛꯁꯤ ꯑꯥꯏꯟ ꯄꯥꯟꯕ ꯁꯔꯀꯥꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯕꯥꯛ ꯉꯥꯛꯄ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ ꯌꯥꯔ ꯒꯣꯔꯃꯦꯟ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯆꯍꯤ ꯑꯃ ꯆꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯤ ꯑꯩꯈꯣꯏ ꯄꯦꯟꯗꯦ ꯍꯥꯏꯔꯨꯔꯒ ꯅꯣꯏ ꯁꯦꯇꯜꯃꯦꯟ ꯆꯠꯂꯨ ꯍꯣꯏ ꯑꯩꯅ ꯍꯥꯏꯖꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯦꯗꯥꯝꯗꯁꯨ ꯍꯥꯏꯖꯩ ꯃꯦꯗꯥꯝ ꯃꯈꯣꯏꯅ ꯆꯦꯛ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯑꯊꯤꯡꯕ ꯄꯤꯕꯅꯤꯅ ꯑꯩꯈꯣꯏ ꯃꯦꯗꯥꯝꯗ ꯋꯥꯀꯠꯄ ꯂꯥꯛꯆꯕꯅꯤ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯏꯔꯥꯡ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄꯁꯤ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ DC ꯃꯦꯗꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯇꯥꯂꯦꯟꯁꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯪꯈꯣꯜꯁꯦ ꯐꯦꯟꯁꯤꯡ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛꯇ ꯐꯦꯟꯁꯤꯡ ꯇꯧꯖꯒꯦ ꯍꯥꯏꯕꯁꯤ ꯑꯌꯥꯕ ꯄꯤꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯆꯤꯌꯥꯔꯄꯔꯁꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯆꯦꯛꯄꯥꯛ ꯊꯥꯈ꯭ꯔꯦ ꯁꯔꯀꯥꯔꯒꯤ ꯂꯝꯕꯤ ꯑꯣꯏꯅ ꯍꯥꯏꯅ ꯊꯤꯡꯕ ꯂꯩꯔꯦ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯣꯜꯕ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯁꯪꯕꯟ ꯈꯥꯕꯁꯦ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤ ꯔꯤꯃꯦꯁ ꯇꯧꯍꯜꯂꯤꯕꯁꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯆꯦꯛ ꯅꯠꯇꯕ ꯑꯩꯈꯣꯏ ꯆꯦꯛ ꯃꯣꯏ ꯆꯦꯛ ꯈꯔ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯡꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯕ ꯗ꯭ꯔꯦꯟꯒꯤ ꯂꯦꯚꯦꯜꯗꯨꯒ ꯑꯩꯈꯣꯏ ꯂꯝꯕꯤꯒꯤ ꯂꯦꯚꯦꯜ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯦꯚꯦꯜ ꯋꯥꯡꯈꯠꯂ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯦꯟ ꯐꯤꯕꯥꯟꯒꯤ ꯂꯦꯚꯦꯜꯗꯤ ꯀꯨꯠꯊꯔꯒ ꯂꯩꯈ꯭ꯔꯦ ꯂꯝꯕꯤ ꯁꯦꯝꯃꯒ ꯁꯦꯝꯖꯤꯟꯕꯤꯌꯨ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯑꯌꯦꯠ ꯑꯄꯟ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕꯁꯤ ꯆꯪꯒ ꯄꯤꯍꯟꯕꯤꯒꯅꯨ ꯃꯈꯣꯏꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯈꯕꯔꯗ ꯍꯥꯞꯄꯤꯁꯦ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏ ꯐꯨꯒꯦ ꯍꯥꯠꯀꯦ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯡꯗ ꯈꯕꯔꯗ ꯌꯥꯎꯔꯛꯄꯒ ꯑꯩꯈꯣꯏ ꯐꯨꯒꯦ ꯍꯥꯠꯀꯦ ꯍꯥꯏꯅ ꯂꯥꯛꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯀꯤꯕꯁꯨ ꯐꯥꯎꯏ ꯑꯀꯤꯕ ꯐꯥꯎꯏ ꯍꯥꯏꯕꯗꯤ ꯍꯣꯏ ꯃꯣꯏꯅ ꯍꯥꯠꯈ꯭ꯔꯒ ꯑꯃꯅꯤ ꯑꯗꯨꯒꯤ ꯑꯀꯤꯕꯁꯨ ꯑꯩꯈꯣꯏ ꯐꯥꯎꯏ ꯑꯗꯨꯅ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥ ꯃꯌꯥꯝꯅ ꯃꯁꯤ ꯑꯃꯨꯛꯇꯪ ꯑꯆꯨꯝꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯂꯩꯕꯤꯔꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤ ꯃꯄꯨꯡ ꯗꯤꯁꯇ꯭ꯔꯤꯛ 어ꯣꯊꯣꯔꯤꯇꯤꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ DC ꯃꯦꯗꯥꯝꯗꯁꯨ ꯍꯌꯦꯡꯁꯤ ꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯒꯦꯔꯥ ꯂꯩꯕꯤꯔꯤꯕ ꯑꯣꯊꯣꯔꯤꯇꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯂꯨꯁꯟ ꯄꯨꯕꯤꯔꯛꯎ ꯆꯍꯤ ꯑꯃ ꯐꯥꯔꯦ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯈꯪꯒꯠꯂꯛꯏꯁꯦ
ꯑꯦꯄ꯭ꯂꯤꯀꯥꯟ ꯑꯣꯏꯔꯝꯕ ꯑꯩꯒꯤ ꯏꯃꯥꯆꯧ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯁꯣꯂꯨꯁꯟ ꯄꯨꯁꯤ ꯈꯪꯗꯅ ꯁꯤ ꯑꯦꯄ꯭ꯂꯤꯀꯥꯟ ꯑꯣꯏꯔꯝꯕ ꯑꯃꯁꯨ ꯂꯩꯈꯤ ꯃꯔꯝꯗꯤ ꯃꯣꯏꯅ ꯇꯨꯃꯤꯟꯅ ꯔꯤꯄꯣꯔꯠ ꯀꯧꯔꯤ ꯂꯩꯔꯤꯉꯩꯗ ꯃꯤ ꯂꯩꯇꯕ ꯑꯦꯄ꯭ꯂꯤꯀꯥꯟ ꯂꯩꯇꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯔꯤꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯩꯅꯣ ꯇꯧꯕꯁꯨ ꯇꯥꯍꯟꯕꯤꯒꯅꯨ ꯌꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯂꯨꯁꯟ ꯄꯤꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ